ꯖꯦꯡꯕꯤꯕ ꯕꯤꯌꯣ ꯈꯨꯗꯤꯡ ꯄꯨꯠ ꯆꯒꯣꯏ ꯅꯨꯡ ꯑꯦꯃꯥꯅ ꯇꯥꯔꯥꯝ ꯎꯛꯆꯔꯤ ꯀꯀꯥꯕꯨꯗꯤ ꯀꯥꯏ ꯈꯨꯟ ꯎꯆꯔꯤ ꯀꯀꯥꯕꯨꯗꯤ ꯈꯣꯏꯔꯝꯖꯔꯤ ꯀꯀꯥ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯪꯂꯩ ꯆꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯃꯥꯡꯕ ꯍꯥꯏꯗꯅ ꯂꯩꯅꯔꯝꯃꯤꯕ ꯄꯣꯠꯁꯤ ꯀꯀꯥ ꯖꯨꯝ ꯃꯥꯡꯕꯁꯤ ꯀꯗꯥꯏꯕꯨ ꯀꯃꯥꯏꯅ ꯆꯤꯡꯕ ꯌꯥꯒꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯦꯕꯥꯔ ꯇꯧꯒꯗꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯀꯥ ꯃꯥꯅꯤ 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 ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩ ꯄꯨꯡꯁꯤꯗ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯌꯥꯝꯅ ꯆꯠꯅꯔꯤꯁꯤ ꯇꯔꯥꯅꯤꯊꯣꯏꯅꯤ ꯌꯨꯝ ꯁꯦꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄꯗꯅ ꯇꯔꯥꯅꯤ ꯌꯨꯝ ꯁꯦꯡꯕ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯆꯠꯅꯩꯌꯦꯕꯀꯣ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯩꯁꯨ ꯇꯔꯥꯅꯤ ꯌꯨꯝ ꯁꯦꯡꯕ ꯃꯁꯤꯗꯩꯁꯤꯗ ꯌꯨꯝ ꯁꯦꯡꯉꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯨꯌꯥꯒꯤ ꯂꯤꯈꯨꯟꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯗꯤ ꯌꯨꯝꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯂꯩꯔꯤꯁꯤ ꯈꯛ ꯃꯥꯡꯗꯦ ꯍꯥꯏꯗꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯌꯨꯝ ꯃꯥꯡꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯤꯔꯨꯕꯗꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯄꯤꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯪꯉ ꯇꯨ ꯁꯤꯅꯤ ꯍꯥꯏꯗꯅ ꯇꯥꯞ ꯄꯤꯔꯛꯄꯁꯨ ꯉꯝꯗꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯅꯩꯅꯖꯕ ꯅꯨꯡꯉꯥꯏꯇꯕꯗ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯏꯃꯥ ꯑꯣꯏꯕꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯄꯣꯛ ꯂꯥꯡꯒꯣꯜꯁꯤꯗ ꯄꯂꯦꯝ ꯏꯃꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯖꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯅꯨꯃꯤꯠ 5ꯅꯤ ꯀꯁꯤ ꯏꯉꯦ ꯂꯩ ꯀꯧꯕꯤ ꯂꯩꯔꯥꯡ ꯍꯥꯏꯇꯥꯏꯀꯣ ꯂꯩꯁꯥꯞ ꯇꯝꯃꯦꯕ ꯂꯩꯔꯥꯡ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯃꯈꯣꯏꯅ ꯂꯩꯁꯥꯞ ꯇꯝꯂꯤꯉꯩ ꯃꯇꯝꯁꯤꯗ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯗꯦ ꯐꯠꯇ ꯍꯧꯗꯤ ꯂꯩ ꯀꯠꯄ ꯌꯥꯗꯦ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯌꯥꯗꯦ ꯃꯁꯤꯃꯇꯪꯗꯤ ꯌꯨꯝ ꯃꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯌꯨꯝ ꯃꯥꯡꯕꯃꯛꯇꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯁꯥꯗꯨ ꯃꯥꯡꯖꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯄꯨꯌꯥꯒꯤ ꯂꯤꯈꯨꯟ ꯊꯦꯡꯅꯕ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯖꯔꯨꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯔꯨꯛꯅꯤ ꯍꯩꯄꯥꯜ ꯍꯤꯁꯣꯏ ꯇꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯏꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯁꯤꯅ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯃꯥꯒꯤ ꯏꯉꯦꯂꯩ ꯀꯧꯕꯤ ꯂꯩꯔꯥꯡꯁꯤ ꯂꯩꯁꯥꯠ ꯇꯝꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯁꯤꯗ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯀꯣꯏꯔꯧ ꯅꯣꯡꯖꯥꯁꯤꯗꯔꯛꯇ ꯃꯥꯁꯤ ꯏꯔꯨ ꯃꯥꯏꯊꯠꯂꯨꯗꯅ ꯆꯤꯡꯍꯤ ꯁꯝꯕꯥꯟ ꯇꯧꯅ ꯁꯦꯡꯕ ꯍꯥꯏꯕꯗꯨ ꯁꯦꯡꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯌꯥꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯄꯥꯜꯂꯅ ꯁꯣꯟꯕꯁꯤ 6ꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯁꯤꯗ ꯌꯨꯝꯁꯤ ꯁꯦꯡꯇꯣꯛꯑꯒ ꯏꯄꯥꯟꯁꯤ ꯊꯥꯕꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯧꯒꯥꯏꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯤꯕ ꯏꯄꯥꯟ ꯅꯨꯃꯤꯠꯁꯤꯁꯨ ꯌꯨꯝ ꯁꯦꯡꯗꯣꯛꯇ꯭ꯔꯦ ꯌꯨꯝ ꯃꯥꯡꯅ ꯑꯗꯨꯃꯛ ꯏꯄꯥꯟ ꯁꯣꯜꯂꯦꯕ ꯏꯄꯥꯟ ꯁꯣꯜꯂꯤꯕ ꯏꯃꯥ ꯄꯤꯊ꯭ꯔꯥꯏꯕꯤ ꯈꯣꯡꯗꯥꯏꯕꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯨꯝꯃꯥꯡ ꯀꯩꯃꯥꯡꯕ ꯍꯩꯅꯕ ꯂꯥꯏꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯝ ꯆꯥꯗꯕꯗ 11ꯅꯤ 10ꯅꯤ ꯆꯠꯊꯣꯛꯑꯒ ꯌꯨꯝ ꯁꯦꯡꯉꯦꯕ ꯃꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯕꯒꯤ ꯃꯔꯝꯗ ꯌꯨꯝ ꯃꯥꯡꯕꯁꯤꯃꯗꯤ ꯃꯁꯤꯃꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯒꯤ ꯂꯤꯀꯨꯟ ꯑꯩꯈꯣꯏꯅ ꯃꯀꯣꯛꯇ ꯑꯔꯤꯕꯗ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯃꯥꯡꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯏꯔꯩꯃꯛ ꯂꯩꯔꯝꯗꯦꯕ ꯑꯗꯒꯤ ꯄꯨꯡ ꯏꯁꯩ ꯇꯧꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯓꯟझꯗ ꯍꯧꯖꯤꯛꯅ ꯃꯣꯏ ꯒꯧꯔ ꯙꯔꯃꯗ ꯁꯥꯔꯗꯥ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗ ꯂꯥꯟꯅ ꯊꯧꯔꯝ ꯀꯥꯏꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝꯁꯤ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯃꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯀꯣꯏꯔꯧ ꯅꯨꯃꯤꯠꯁꯤꯗ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯋꯥꯀꯣꯜꯂꯣ ꯆꯤꯡꯗ ꯇꯥꯕ ꯋꯥꯀꯣꯟꯅ ꯇꯝꯗ ꯇꯥꯒꯦ ꯃꯥ ꯍꯥꯏꯔꯦ ꯇꯝꯗ ꯇꯥꯕ ꯋꯥꯀꯣꯟꯅ ꯆꯤꯡꯗ ꯇꯥꯒꯦ ꯃꯥ ꯍꯥꯏꯔꯦ ꯋꯥꯀꯣꯟꯅ ꯐꯥꯁꯦ ꯂꯤꯐꯥꯁꯦ ꯋꯥꯀꯣꯟ ꯇꯅꯣꯏ ꯅꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯃꯁꯤ ꯁꯛꯑꯒ ꯃꯥꯒꯤ ꯐꯨꯡꯒꯗꯧꯔꯤꯕ ꯃꯪꯁꯦ ꯁꯤꯐꯥꯎ ꯄꯨꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯑꯦ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯍꯟꯖꯤꯜꯂꯒ ꯏꯔꯨꯖꯔꯒ ꯂꯣꯏꯕꯁꯦ ꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯨꯝꯁꯤ ꯁꯦꯡꯉꯦ ꯍꯥꯏꯔꯤꯕ ꯃꯥꯅ ꯊꯧꯔꯝꯁꯤ ꯊꯧꯒꯥꯏꯁꯤ ꯂꯣꯏꯔꯨꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥꯗꯨꯒꯤ ꯊꯧꯒꯥꯏꯗꯨꯕꯨ ꯄꯥꯡꯂꯨꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯗ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ 10 ꯆꯤꯟꯗꯝꯃꯤꯟꯅꯔꯦ ꯍꯥꯏꯔꯤꯒ ꯑꯗꯨꯃꯛ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪ ꯄꯥꯏꯖꯔꯛꯄ ꯉꯝꯖꯔꯛꯄ ꯃꯇꯝꯗ ꯊꯥ 1 ꯂꯩꯒꯦꯔꯥ 2 ꯂꯩꯒꯦꯔꯥ 3 ꯂꯩꯒꯦꯔꯥ ꯌꯨꯝ ꯁꯦꯡꯕ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯁꯣꯔꯥꯠꯀꯤ ꯃꯇꯝ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯑꯁꯇꯤ 5ꯅꯤ ꯂꯩꯍꯨꯝꯒꯥꯏꯁꯦ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯂꯩꯔꯝꯗꯦꯕꯀꯣ ꯊꯥ 2 3 ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯃꯃꯥꯡꯉꯩꯗ ꯇꯤꯟꯅꯔꯝꯕ ꯏꯄꯥꯒꯤ ꯂꯦꯡꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥ ꯃꯁꯨ ꯂꯩꯈꯤꯕ ꯈꯨꯟꯗ ꯂꯩꯅꯈꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤꯁꯤ ꯍꯥꯏꯔꯨꯔꯦ ꯍꯥꯏꯔꯤꯒ 10 ꯆꯥꯛ ꯑꯃ ꯈꯥꯡꯉꯒ ꯊꯧꯔꯝꯁꯤ ꯑꯗꯨꯃꯛ ꯂꯣꯏꯁꯜꯂꯦꯕꯀꯣ ꯃꯁꯤꯗ ꯐꯠꯇꯕ ꯅꯨꯡꯗꯕ ꯀꯔꯤꯃꯠꯇ ꯌꯨꯝꯗꯨꯗ ꯇꯥꯈꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯐꯪꯖꯗꯦ ꯑꯗꯨꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯈꯤꯑꯕ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗꯩꯁꯤꯗ ꯑꯌꯨꯛ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ
ꯃꯣꯏꯒꯤ ꯒꯧꯔꯁꯤꯗ ꯍꯥꯏꯗꯣꯏꯁꯤ ꯕꯦꯛ ꯀꯠꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕ ꯑꯃꯨꯛ ꯀꯠꯂꯦ ꯅꯨꯡꯊꯤꯟꯗꯅ ꯑꯃꯨꯛ ꯄꯨꯡ ꯒꯣꯇꯥꯟ ꯇꯧꯗꯅ ꯃꯁꯤꯗꯩꯗ ꯁꯥꯙꯅꯦꯅ ꯑꯃꯨꯛ ꯆꯥꯎꯅ ꯑꯃꯨꯛ ꯇꯧꯕ ꯁꯤꯒꯨꯝꯕ ꯊꯧꯁꯤꯗꯤ तसेंगनबके हाइरोदी पैसा पाइब मीना सानब कुमैनी हाइबदुमा अय असुम थमजगे कका दुगो ख्वाइदगी मरु ओइना अखोगी जुम मांगबा अखोगी जुमगी मी लैतब खोतब जौरप जगह का लम ताम लैगिबा मपाल लम दा हाइतारे को होय 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 मखोइने सुखंग खंगदब हाइतारे को सुखंग खंगदबदा अखोगी चाहैदब चाब हाइदि अखोगी हलमन लैत्रगदी nga चा खेनबाना याम मरु ओइना जो हाइनर कान लैगिदन माने माने मखोइना खंगदना मपालम द लैर कान अदुगी nga sa nga sa salu ओइतारगदी कका खंगदना तौदो मसीजे फत्तबरा मसीगी अफफत फलजिन कका कितंग हाइबि मसीगी मतांग हिना इना हाइजगिबदुनी करिगुम्बा लैगिद्रिबा नुमितो अदुगी नुमितुगी हेक लोइसलको नोंगालकपदा हाइबदी मददैद मोइना पाउही ताद्रेन खलो तादरे सोंदे जो हाइदरे अदे कनागुम खरना थोइदोपा अकाइब लैपोदे लमांग लैजिबनी हाइदना मोइना चासलुबो थक्सलुबो पुनमक्तो तस कसेमो आइगी थमोइददी मदुगी अमांगबो कैसु लैरोय कनागुममना आइकोइ स्वाइदगी लैमिनबम लैरुरेन खलसु नंगना अदु नंगी नपादो समाइ लैथिन कान नंगना अदु चासलुबदा करी नंगोन फंगे कैसु फंगमोयबो मरमदि करिगिनो आइना हाइजगिबदुनी नोंगोदो हेक लाथोखिबददी युमांग कैमांग अमत लैते करीबता लैतरी इपागी दमक्ता इपागी थवाई मिरेंदुसु ताइबंग सेमिबो मपु मागी मफमद लैगरबनी अदुमक लोइनग्रब थबकने हाइबनिदा अदुना मसिगी मखादा अखोइदा अकाय अतोइ पिरकपगी वाखलोनजिमदी आई थोइदोंना लेरमगनी हाइबसी थाजदे अखोइ मंगना उबो फंगजबगी वादी नते तसेंगना नैना जरुबदा खना जरुबदा आइबदी मसिगी फता हुदीसी लैबगी वाखलोनजिमा फंगजदे हाइबदुमदी आई असुना थमजगे कका दुगो मखाताना हंगजनिंगजे कका अखोइगी सागै याम चौबुजुगा होय 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 अखोइगी कै हाइतारेने सागैगी मी लैतब मतम कैकाजी जौरप मतमदा अखोइगी सागै दुना करी करी सेक्शन याब करी करी तौगदगे सही दु अमा फिरोइगी मतम लाक्त्रिङै मरक सिदा हाइतारे होय 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 करी करी सेक्शन मथौक तागे हाबु कासी कदम हाइबिरमगदे याम मसिगी मतांगसिदी तसेंगना होय आइनबुदी युमांग कैमांगबसी लै लैति हाइबदुगी हाइपेति नैनगरे अदुबु मैतै सना लेबा कंगलै पुंगसिदा हौजिक मयामगी चनबी अमदी लैरियेबो खुदम ओइना मीसिना आइगी पासिना इमासिना लैतर मतुंगदा नमित 10 सिदंगदी सि तौबा हाइबा चनबी अमा लैबसी मसिगी चनबीसिना मरु ओइदना सागैसिना चाउग्रबा हाइबदी आइना इसा मतंग लुहोंगे खंजरपा आइगी थौरम मतंग पांगे खंजरपा असिगुम्बा कालसिदरक्ता लाभना आइगी सागै अमदा लैगिद्रे हाइदना युम मांगेना थबकसि सुम कोथोकनैयेबको कोथोकनबसिदै तौथोकनदे फत्ते फत्ते ना सुम नमजन तौनगिबनेबा सिगी मतुंगसिददी करि हाइना खनरे सागै सिंसिना फरे अखोइ सागै सि चौमंदना लाइगी थौरम अमदा पांग मंगनद्रि अदु ओइ तारगदी अखोइ पु अहुम खाइदोकपा हाइदना पुकोक पुयाई पु अतोनबा हाइबदी सागै सागैदो पु अकोक नंगी सरुकना सिगै ओइखरो पु याई मनंगी सरुकना अदु ओइखरो पु अतोन मनंगी सरुकना अदुगै ओइखरो नंगी युम मांगकपदा पुकोक नंगी युम मांगकपदा पुयाईगा पुतोनगा अखोइगा मांगनदबी अदै पु याई मगी मांगकपु मतमदा अनिसि मांगदबी अदुग पु अतोनबा सिगी युम मांगकपु मतमदा अनिसि यावदबी मसिना ताइबा खुदमदी हाइबदी खुदम ओइना नावरे माक्ता ओइरेन खलोने नावरे मनुंगा मचा मसु अमा सिरगा अमना मांगकतबनेबा अदुदा मिओइबना यानगिबनेबको अदु होइतारगदि आइना ngasai हाइजगिबा ताइबं मिओइबना सिएमबा थौसिन ngakta नत्रने अदु माइना पुकोक पुयाई पुतोलना अमु खाइदोक तारगदि मांगदबगा सब मानदरा मसि माइ थमजनिंगी अदुना सुमाइ तौदना पुकोक पुयाई पुतोलना खाइदोकनरगा मागी मागी अलग तसेंगना नंगनबुद ओइरगसु ए मादी पु अकोकिनि अखोइदि मांगबु यावरोयना nga नुंग अदुम चादन लैयेबको मोइ सागैदि सागै अदुगुम्बा सागैदु यानरिबनिना आइगी थमोइदसु मुन्ना खंदरुरगा सिगुम्बा युम मांगबुगी थबकसि थोइदोकना मथौ तादबरा हाइबदु अय असमा थमजा काई कगाबुदु थागदु फोंदोक चरी दुगो जेंगबिबो बियो खदिंगबुदु थागदु फोंदोक चरी मखा ताना जोइ मैतै लिगलम मयाम जिंजे खर खजिक अदुम थागत चनगी तंजादो लोगजगे मरक्त सोइगिबो हेंजनगिबो जावरबुदु जेंगबिबो बियो खदिमो ngapi नबुगिदमो हाइजेगे